ꯇꯦꯡꯅ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ CJPꯒꯤ ꯐꯥꯎꯟꯗꯔ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯕꯤꯖꯤꯠꯁꯦꯀꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯃꯥꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯅ ꯆꯪꯉꯝꯃꯗꯤ ꯅꯍꯥꯟꯅ ꯁꯦꯡꯇꯣꯛꯑꯝꯅꯤ ꯈꯜꯂꯦ ꯍꯥꯏꯗꯤ why you are silent 하이브드네요. all India ꯑꯗꯨꯝ support ꯂꯥꯛꯀꯅꯤ ꯀꯩꯒꯤꯅꯣ silent ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ youth ꯉꯥꯛꯇꯅꯤ ꯁꯤꯗ sida corruption gi against ni there is no about religion okay haibase there is no about community ado tawgadabani haibase meme makhong thudega wheelchair pirega wheelchair pirapoi harawodo adumai haraw legi bai ta ai gong thudega piraponi kaw yengbiru mayam butam nokchari aduga ngasi akhoi studio sida lengsindna wari watai shana bagi don phambiri basi ai oida legi basina Arafat Yumkhaibam hanaki Manipur ki CJP ki protest Manipur ki ba chobo boys thangalamba ko imaruba mane marks hoju jingna Manipur ki youth of Manipur hana laiba group asige spokesperson amoina su laiba aduga ai da family basina Sinthangamba Lourembam akoi ki Manipur ki choba youth singi representative group amoina laiba youth of Manipur ki chairperson noina hojik thopuri bane hanbada ngasagi hoi Arafat lakjage brona handaki Delhi ki protest yaru matamda thengnarakpa kamai torokana protest da saruk yaru bano aduga mafamjida protest toru matamda kari thengnaraki haibdi akhoi gi mainly Manipur gi younger generation jingda khangjan matamda kana gani ne khanba experience kadang mayam da share tobiyo thakachari mayam pura makpo Delhi gi handaki CJP gi protest do akhoi Delhi da CJP ki leader oiriba Abhijit Dipkena hodok makhoi toraga hodok pasida 3 days kumba suba protest horakona min adaida akhoi Abhijit sina Manipur gi wa pallaga nga hai adu hai bai je open mic ta the stage ta kaino da nate media da sumpan ba hai ba u se myam su ramani mai gi suspended pudi tawgre mai gi account adu da su yawbani adu u matamda ai se mafam da matam du da protest so many irang thokani khotpagi maung kaim lete aduda aisu chale aisu mi yawi ha da man haibadu ubada aisa khoi gi Manipur gi maram sida waje haining ba ngamding da bai tare da ai namuk su khale thawai nungai thi khoi gi se sugumba platform jida matang hairaga di khoi leiri be rei cha singje makeup ti thokani khetang di khallaga sum lak ne lei bane do noma minini ni guma kalaga 35 days ni ma khoi torokpaje aduda hairiba jikki keno numit ma'am no pura issue oina chana kriba worldwide oina protest gi irang thoktan tawkriba numit che sigi numit sida ai full ayuk tagi dum sale leire aduda akhoi gi Manipuri puri uiba satra lakpa Manipuri nganga ga chatkhiba haiba chinaw lei Manipuri lona sar wari sana chatba aina ui ado makhoi je keimta khandab jala keim haide ne ko oina khallaga sum leiri ngai kansida koi Sikkim gi nupa ma hauzik bawest ma so aiga metro station hauzik ki da Rajiv Chowki da thengne ado mana ma so Manipur gi wakhalon mana haido keno si uriba ada hafet aiga hai haina tawramaga mayam do chin manina akoi punmadi ngamdre aduda ai chatpada chalaga magai hauzik ki Asutosh Ranka CJP gi mangonda hafet aina mana speech pi matamda wa hai say something about Manipur and I ganda maze nondaraga waje tare ai waje tara matunda mana let's talk later in haiba the haiba is dai gi already manaba khara friend circle la yada da maga so contact ma ko ge CJP leader singa pura phone ba mile aduga tawraga bari sarage daina khallaga ai je haidre adu amuk se lausale aina adu haira matunda mana mic to wangang yam kana lawe aina Manipur के बारे में कुछ कहो ना है ना दम हाय लाओ अदुबु मतंग दो चादा बिना माज पुथोक्रे कोना दा अदु लोइरा थोकला काना पुलिस के लाठी चार्ज के केनो जे हौरे कन बखोत पजे हरोपस दाइ से अस Manipur द फसु गेम तौरगा Manipur की पुलिस के वो मुना रसुगु मसिबु केनो खलगा आई जो दाइ दा सेप Manipur इबु दाइ जो ओन्थो हौद्रे हाइदि चारांग न यम कन पुलिस न तौसलक पदा अदु कुम पुलिस लाउरे मखा द मीडिया की पर्सन खराम से लै दुगा वा हंगे तौदु हंगबना ngौद्रेबा अदु दुमेन तौरक सेंदोक चेंजिन तौर लेरे द इन मीडिया नि हम थेंगनबदु दाइ सो हाइ गेन खलगा कोइ Manipur की मरम द खेतंग ने हाइ हौरे तौरे से कैसु नते अखोइना असिदा
CJP protest mainly makoina education minister India gi si resign tau resignation tau haibagi issue na da akoina haining ori changori sina aina amada atopa sinau mem lai sinduna changori sina aina hairo matung dai gi video do mem na post tau bire adegi ama comment mem lai pai khole akhoi gi manipur gi oibasu haibadu yam phare khole na re dai wakhal da khalaga ina manipur gi delhi da lai riba sing adegi aingo da pau khorok pasu yaure lakke ga haiba sinau sing samna da koi salai city ma ju pau khore na thengna ji na re sumin tau si na da dai na delhi da lai ribi manaba sing local hai tare makhoi ga tawraga numidang khamak chalaga numidang ji next day gi numidang ju protest yaure ina mayam da banner do pairaga fer wa hai re mafam da tawriba protest ko tawje hingsa gi thabak sungyam yaude yauhalak pasu yawi yauna bator ko dum wakai ai di thingai taw mi chu dum lai ni yawi fattaw mi dum yawi aduda akoina manipur gi wa hai matam da save manipur gi wari ji pan matam da lairami ba all over india da gi lai ba youth sing sina already khang bu yawi khang da bu yawi aduda akhang ba sing sina why you are silent hai bu duni all india dum support la kani kai gi silent na khoi nei riba akho youth nga tani sida what's the corruption against ni there is no about religion okay hai bise and there is no about community ado tawgadabani hai bise hai bada aina sigi platform ji tanja hasil lahoraga akhoi gi education gi CJP gi su support CJP gi demand ji support tawbu oina koi manipur da lairiba akhoi gi situation je all over khangal lau na gi mafam matang tanja mi am chap chare mayang lairami ba akhoi gi nan manipuri local atai gi singna fully aingonda support tawba ma jangal le imana sing hai tare akhoi na adumani tawba jai so tawge na khalage laiba sida imana sing akhoi gi manipur gi maru mata mapang ge pau phorok do phauna re mo ge thengna na ba ji sille kamai taw si ge na akhoi ji pun bai gi se do WhatsApp group ma CMC araga CM de ed adum tawre mi 156 na tangdu da product adum join tawe akhoi loina ready ni bro yauge na haire haudok padu ni maru Delhi da leiba ngata manipur di chang ko yaure akhoi rohan yawe adegi salai city adum lai laga khoi si punna ngang sing Delhi leiba si cover up tawre thengna re duga protest yausi haina changaga adumina tawbani do matam du da protest akhoi na changba ge matam ji da akhoi gi manipur ge thaiba akhoi manipur gi ne haiba matam ji da leiram meba myam se media akhoi gi maming chala media di mafam du da changba se pharak mi da tai maming di palaroi ge hoi power media le national media le dina magoi sarkar ge favor de thabak tawi wanga nge akhoi gi si achum basina namjil laga haibe da lairiba protester sing adegi crowd sing do aduna uya de magoi ko tan tale aduga freelancer gumba media lairi dina achum sugum basidi paire even netherland gi media mai keno de khangau de aduda ing adum khara de wa de hai kre manipur ge atopadi hindi da hayo ina hairapam yam yawe english ta haibe da chu magoi keno yaudab ni na aduda hindi da hayugumba haiba da media de masing thingam re dum hai re akhoi ju akhoi aduda lerami ba myam singduna dum akhoi gi wase tab de yamna thawai yauna dum khumi thawai yauna protest tawri mi 50 plus ke abakta aigi local imana ba thare eba imana ba sina hai je Delhi machane go Delhi singi mi singe makhoi je lai aduga atai lerami ba crowd tai protester sing loi ngausale even bilal anwar hai ma yawe khoi manipur ge phamma je protest da phamma je yausale ba yawra ma je wangang ba khot manipur je amna sumai tawre ko le na hai se adu akhoi almost support tawgani akhoi na tori myam sida youth che hawn ba ma thau tai khangan ba india sigi mafam thungna sinna khangalak pa yai adu sidi issue sumina tawraga sagat pa yai shanti soidna phangani hai be poche sumina hai re adu aina next day adu gi mamang da aina CJP leader sing adum pau phona jareba phona bagi di adu ma ko gi thabak se am chin gi banina akoi gi do kan na kheno di tawdre ko na khana je arapa adu ko na matung da protest tawraba matung ja irang ga je thoba loira matung da khoi dum koi unana ba contact tok na ba hot nei adu hona ba dai gi imana ba magi side gi tawraga akoi je wari je pau khona ba da khoi
se pullo hina muk haireba khoi lakke na ngon pau phore ando makoi lak pa du pharak tarabnina akhoi muk la hairga akhoi je leadership pi manung le re hai chat pong khang da banina akhoi pula punjil le salai chiti go ji pula le kan makoi mi thara ga lo lai lo la ga khoi wari makoi ga su interact tong na re CJP gi leaders social activists ada social media influencer kara maming chat pa mem yaw re go da magnat sung ba du yaw re lai ramme makoi ji ga mem ji ga pula ga khoi ji interact tong na re adu wari akoi kai discussion taw hai du media haining dre haidre makoi na pam re adu main tawraga lai ado akoi ji makoi ga tie up tawraga koi ji da le ba manipur gi hojik oi re issues current issues mem ne ri shanti oi bana tre shanti phangri ba phangi si shanti oi ba oidri national highway ma blockade tawri economy blockade tawra hojik wari ba sin a big example ne ba shanti oi da gi maram idps han bana tre mem da lai justice phang da ba mem yaw re lai khida ba si shanti oi da gi khudam ma choba ma oi ra gani na akoi su youth lai ba mem se wa khana tanaraga asonda ko ju protest ama tawna na bagi even CJP singa pullaga thabak ama tawbagi manipur ma ta da pukhanna bagi na bagi discussion lai ri discussion da ado bro section bro Arafat ju experiment magi thena ko wari sing ado future gi ba taw ga myam gi matang da wafung khar thambi gre ko bro Sinthangamba bagi na kan da su si protest gi matang da khoi Europe Manipur na sida fully support tawri ha bi wafung thambi gre si support tawri bi matang na bro gi manung ge ba team ado go sida khoi na kai gi ram da support taw gi no ha bi tang myam da hen ba details explain taw bi okay first of all the akhoi gi leiriba India gi education system hai tare education system sida ani khak soi number 1 the education number 2 the system yamna akhoi interesting oi ba area se CJP hai CJP se particular political party amatagi against the laiba adugumba party ma lai nate hai tare adugi mathakta akhoi gi Europe Manipur na hanadagi akhoi na Manipur miyam gi thabak torapda jo akhoi ju akhoi gi ideology jiga yam manajaba hai tare ne ko kanamta gi influence outna mayam gi voice rise tawna khona ne CJP na leiriba CJP na against the lairi si Canada no ai kan da akhoi gi failure ba akhoi gi India gi education system sigi mayok leibne ana masida leiba matam sida thousands of students from Manipur hai tare ko high exam sida appear tawe tawri bas hatra mayam sida yam deserving oiba candidate kaya ma ngasagi fail oiriba ngasigi education system jina maram oiraga akhoi gi exam se akhoi phajana akhoi clear tawjaba ngamba mayam ama tawba ngamde hai tare ado CJP na represent tawri se each and every akhoi gi youth of India hai tare ko Manipur ju part of India ni Manipur gi na mayam gi ju voice CJP na pukala ko matam sida pubiri ni hai tare akhoi khuding ma ki justice se na khuding ma ki justice chhatra khuding ma ki justice se CJP na tanbiri ne ado CJP na changjal pa khongjang sida khoi gi marup Arafat se khoi Manipur dagi yuda moina hana dai hauna yudo Manipur gi tongan ba thabak thorom ke ada contribute yam to bi la khoi gi lan sida hai tare ko lan sigi manung da khoi na ngasi bok ta miyang gi khona jar ko matam da khoi gi Arafat khoi ichinau gi achoba contribution lai ado hantak ki CJP na India gi oina voice pukal ko matam sida ju khoi gi marup na ingon hairak puse sida khoi smai toroga haidi youth singi hai tare ko youth singi chap chaba timing amoire si khoi gi voice fajana mapung phan pukal ho yare ana sida ai gi comment hangbire ma si kamai tok si ge na khoi han tanare aina adudi itawna sangjaliba akhoi thangjaliba khongdudi khwaidagi rightful oiba aduga tungda lakadoriba youth singi example oina set ta hoya ba adugumba thabakni aduna masigi thabak sida Euro Manipur gi oina itawna represent torokanda akhoina makha tarakba thabak thorom singda support torge haidi support tawba haise akhoina blindly support tawba nate ko CJP na sangjaliba khongjangji democratic oina sangjanba khongjangni aduna akhoina Euro Manipur ngasi bok sangjalak pasu democratic oiba thabak thorom ngata ne hata aduna maram oiga akhoina support tawjabani
ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯝꯖꯒꯦ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯅ ꯕ꯭ꯔꯣ ꯑꯔꯥꯐꯠꯅꯁꯨ ꯃꯃꯥꯡꯗ ꯀꯩꯅꯣ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯩ ꯁꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕꯒꯤ ꯑꯗꯩ ꯑꯁꯣꯝꯒꯤ CJP ꯀꯥꯡꯕꯨꯁꯤꯡꯒ ꯍꯧꯖꯤꯛꯁꯨ ꯀꯅꯦꯛꯁꯟ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠ ꯃꯇꯥꯡ ꯈꯔ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯚꯣꯏꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯚꯟ ꯐꯅꯌꯥꯝ ꯆꯍꯤ 2-3 ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯀꯣꯚꯔ ꯇꯧꯔꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯏꯟꯁꯤꯗꯦꯟ ꯈꯔ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯁꯨ ꯎꯗꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯆꯪꯍꯟꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯒꯤ ꯏꯃꯦꯖꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯣꯔꯇ꯭ꯔꯦ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗ ꯎꯍꯟꯕ ꯐꯪꯉꯦꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯒꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁꯦꯟꯁꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯗꯤ ꯇꯧꯕ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯇꯦꯁꯁꯤꯗꯒꯤ ꯂꯧꯁꯜꯍꯧꯕ ꯐꯪꯉꯦꯅ ꯈꯜꯂꯦ ꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗꯒ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯁꯥꯏꯠ ꯑꯃ ꯇꯣꯉꯥꯟ ꯗꯦꯜꯂꯤ ꯃꯐꯝꯗꯨꯗ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯃꯐꯝꯗ ꯇꯧ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠ ꯇꯣꯉꯥꯟꯕ ꯑꯃ ꯄꯤꯔꯒ ꯖꯟꯇꯔ ꯃꯟꯇꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝꯗꯤ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯑꯦꯅꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯤꯡꯕꯗꯨ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯆꯪꯉꯒ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯇꯧꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯑꯗꯨꯝ ꯀꯣꯚꯔ ꯑꯞ ꯇꯧꯋꯤ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯐꯝꯗꯤ ꯂꯩꯇꯦ ꯈꯪꯗꯦ ꯍꯦꯛꯇ ꯍꯧꯖ ꯍꯥꯏꯔ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯁꯦꯟꯇꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯁꯨꯝ ꯇꯥꯏꯗꯅꯀꯣ ꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄ꯭ꯔꯣꯇꯦꯁ ꯁꯥꯏꯠ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯒꯗꯤꯀꯣ ꯁꯤꯗ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯤꯡꯁꯥꯒꯤ ꯅꯠꯇꯦꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯑꯅꯝꯕꯅ ꯄ꯭ꯔꯣꯇꯦꯁꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯁꯥꯏꯠ ꯑꯃ ꯃꯐꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯐꯝ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯒ ꯁꯤꯗ ꯄ꯭ꯔꯣꯇꯦꯁꯀꯨꯝꯕ ꯑꯃ ꯇꯧꯔꯒꯗꯤꯀꯣ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯕ꯭ꯔꯤ ꯄ꯭ꯔꯣꯇꯦꯁ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗ ꯂꯩꯔꯒꯗꯤ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯊꯨꯡꯐꯝ ꯃꯤꯗꯤꯌꯥꯁꯤꯡꯁꯦ ꯂꯥꯛꯑꯒ ꯀꯚꯔ ꯇꯧꯕ ꯑꯗꯒꯤ ꯏꯚꯟ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯐꯥꯎ ꯑꯗꯨꯒꯨꯝꯕꯗ ꯂꯥꯛꯄꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯦ ꯑꯩꯁꯦ ꯁꯥꯏꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯣꯔꯦ ꯂꯨꯞ ꯑꯃꯅ ꯇꯧꯗꯣꯔꯦ ꯑꯗꯨꯗ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯍꯧꯕ ꯑꯗꯨꯗ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯤꯁꯦ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯁꯦ ꯁꯤꯗ ꯑꯣꯏꯅ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯃꯐꯝ ꯑꯃ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑ ꯂꯩꯔꯒꯗꯤꯀꯣ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯆꯥꯟꯅꯅ ꯈꯜꯂꯦ ꯑꯩꯁꯨ ꯁꯤ ꯃꯇꯥꯡꯁꯦ ꯈꯜꯂꯝꯃꯦꯕꯀꯣ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯔ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯀꯥꯏꯗꯒ ꯑꯣꯏꯕ ꯌꯥꯅꯤ ꯀꯥꯏꯅ ꯁꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯒꯤ ꯄꯔꯦꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯝꯕꯤꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯁꯨ ꯁꯣꯝꯗ ꯋꯥꯡꯈꯩꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯕꯅꯤꯅ ꯁꯤ ꯖꯒꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯁꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯅꯀꯣ ꯑꯩ ꯁꯤꯁꯦ ꯌꯥꯝ ꯈꯜꯂꯝꯃꯦ ꯕ꯭ꯔꯣꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯒꯥꯔꯤꯒꯤ ꯀꯩ ꯇ꯭ꯔꯥꯐꯤꯛꯇ ꯑꯗꯨꯗꯁꯨ ꯀꯩꯝ ꯑꯣꯏꯗ꯭ꯔꯦꯅꯀꯣ ꯁꯤꯒꯨꯝꯕꯗꯤ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯄꯕ꯭ꯂꯤꯛꯇ ꯑꯄꯟꯕ ꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯗꯨꯁꯨ ꯃꯔꯝ ꯆꯥꯅ ꯑꯗꯨꯝ ꯇꯧꯔꯦꯗꯅ ꯃꯐꯝ ꯑꯁꯤꯗ ꯏꯚꯟ ꯄꯥꯔꯇꯤꯒꯤ ꯃꯤ ꯂꯥꯛꯀꯦꯔꯥ ꯒꯚꯔꯟꯃꯦꯟꯒꯤ ꯁꯥꯏꯠꯇꯩ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤꯗꯨꯗ ꯀꯧꯏꯗꯨꯅꯤ CJPꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯄ꯭ꯔꯣꯇꯦꯁꯇꯔ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯣꯊꯣꯔꯤꯇꯤꯁ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯍꯪꯒꯗꯕꯅꯤꯅ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯑꯃ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯩ ꯃꯐꯝ ꯕꯖꯥꯔ ꯀꯥꯏꯕ ꯈꯣꯠꯄꯗꯣ ꯀꯩꯝ ꯇꯧꯔꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯗꯤ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯩꯁꯨ ꯁꯤ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯗꯩꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯁꯤꯟꯊꯥꯡꯉꯝꯕꯗꯩꯁꯨ ꯁꯤ ꯃꯇꯥꯡꯁꯦ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯔꯥꯐꯠꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝꯒꯤ ꯑꯦꯔꯤꯌా ꯑꯃ ꯒꯚꯔꯟꯃꯦꯟꯠꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯚꯣꯏꯁꯁꯤꯡꯁꯦ ꯄꯨꯊꯣꯛꯄ ꯌꯥꯔꯦꯅ ꯊꯝꯍꯟꯕ ꯄꯥꯝꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤꯗꯤ ꯈ꯭ꯋꯥꯏ ꯄꯥꯝꯗꯕ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃ ꯀꯥꯡꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯦꯟꯗꯕꯒꯤ ꯀꯣꯏꯁꯟꯁꯦ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨ ꯃꯗꯨꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯇꯣ ꯃꯈꯣꯏꯗ ꯂꯩꯅꯤ ꯈꯟꯕꯒꯤ ꯍꯥꯏꯗꯤ ꯔꯨꯝꯗꯨꯃ ꯄꯤꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ CSO ꯑꯗꯨꯒ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁꯁꯦ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯝꯕꯔ 1 ꯃꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯔꯤꯌꯥꯗꯤ ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯣꯄꯔꯇꯤꯗꯤ ꯀꯩꯝ ꯁꯣꯛꯄ ꯌꯥꯗꯦ ꯁꯤꯗꯩ ꯀꯣꯏꯁꯟꯁꯦ ꯍꯧꯗꯣꯏꯅꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯦꯟꯗꯕ ꯉꯁꯥꯏꯒꯤ ꯐ꯭रीडꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯁ꯭ꯋꯥꯏꯗꯩ ꯃꯥꯡꯈ꯭ꯔꯅꯦꯕ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯆꯪꯁꯤꯜꯂꯛꯀꯗꯣꯏ ꯃꯐꯝꯗꯨꯗ ꯃꯣꯏꯅ
ꯑꯩꯈꯣꯏꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯟꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯠ ꯂꯥꯎꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯆꯟꯒꯅꯤ ꯑꯗꯩꯗꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯁꯦ ꯂꯣꯁꯦ ꯊꯨꯒꯥꯏꯍꯟꯕ ꯑꯣꯏꯅ ꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯦ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯌꯥꯝ ꯊꯤꯅꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯁꯦ ꯇꯥꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯒꯨꯗ ꯒꯕꯔꯅꯥꯟꯁ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯦꯕ ꯄꯦꯟꯗꯕꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯊꯜꯂ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯌꯦꯅ ꯂꯥꯎꯁꯜꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯂꯩ ꯁꯦꯞ ꯃꯅꯤꯄꯨꯔ ꯂꯥꯎꯔꯛꯀꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯗ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯦ ꯀꯃꯥꯏꯅ ꯆꯂꯥꯏꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯂꯦꯕ ꯑꯗꯣ ꯅꯝꯁꯤꯜꯂꯀꯥꯟꯗ ꯚꯣꯏꯁꯁꯦ ꯊꯣꯛꯍꯟꯗ꯭ꯔꯀꯥꯟꯗ ꯂꯩꯕꯥꯛ ꯐꯩ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜ ꯏꯁ ꯗ ꯚꯣꯏꯁ ꯑꯣꯐ ꯒꯣꯗ ꯍꯥꯏꯅꯩꯅꯦ ꯑꯗꯨꯅ ꯄꯤꯄꯜꯒꯤ ꯑꯣꯏꯕ ꯚꯣꯏꯁ ꯉꯁꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯤꯄꯜꯒꯤ ꯑꯣꯏꯕ ꯚꯣꯏꯁ ꯑꯃ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯐꯝ ꯑꯃ ꯃꯐꯝꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯁꯦ ꯐꯖꯅ ꯐꯨꯜꯂꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯅꯤ ꯈꯜꯂꯤ ꯂꯣꯁꯨ ꯊꯨꯒꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅꯕꯨ ꯄ꯭ꯔꯣꯇꯦꯁꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯧꯖꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯖꯦꯔꯣ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁꯁꯦ ꯆꯪꯁꯤꯜꯂꯦꯕ ꯆꯪꯁꯤꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯆꯪꯁꯤꯟꯖꯕ ꯈꯣꯡꯖꯪꯁꯤꯗ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯠꯇꯒꯤ ꯂꯥꯛꯑꯒꯀꯣ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯀꯥꯟꯗ ꯋꯥꯐꯝ ꯑꯃꯇꯪꯒ ꯊꯝꯖꯔꯦ CJPꯒꯤ ꯐꯥꯎꯟꯗꯔꯁꯤ ꯃꯥꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ CJPꯅ ꯆꯪꯁꯤꯜꯂꯤꯕ CJPꯒꯤ ꯐꯥꯎꯟꯗꯔꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯃꯕ ꯑꯗ ꯏꯆꯤꯟ ꯏꯅꯥꯎꯗ ꯋꯥ ꯑꯝꯇ ꯈꯪꯖꯒꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯁꯨꯛ ꯌꯧꯅ ꯃꯥꯏ ꯄꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯐꯝ ꯌꯥꯕ ꯍꯣꯏ ꯍꯣꯏ ꯕꯁ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯚ ꯍꯥꯏꯔꯛꯄꯒ ꯍꯥꯠꯀꯅꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏꯗꯣ ꯁꯄ꯭ꯔꯦꯁ ꯇꯧꯕ ꯅꯠꯇꯕ ꯗꯦꯜꯂꯤꯗꯗꯤ ꯑꯦꯠꯂꯤꯁ 10-15 ꯗꯦꯖ ꯃꯨꯛꯇꯤ ꯃꯣꯏ ꯀꯩꯝꯇ ꯍꯥꯏꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯄꯣꯠꯁꯦ ꯅꯣꯏꯁꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯀꯩꯅꯣ ꯄ꯭ꯔꯣꯁꯦꯁ ꯀ꯭ꯔꯥꯏꯁꯤꯁꯁꯤꯅ ꯑꯇꯣꯞꯄ ꯏꯐꯦꯛ ꯑꯃ ꯂꯥꯛꯇꯣꯔꯤ ꯍꯥꯏꯕꯒꯤ ꯖꯒꯥꯗꯨꯒꯤ ꯊ꯭ꯔꯦꯁꯍꯣꯜꯗ ꯀ꯭ꯔꯣꯁ ꯇꯧꯔꯀꯥꯟꯗ ꯁꯄ꯭ꯔꯦꯁ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯚꯣꯏꯁꯇꯨꯗꯤ ꯇꯥꯍꯜꯂꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔꯗꯅ ꯑꯃꯨꯛ ꯍꯦꯛ ꯄꯦꯟꯗꯦꯒ ꯍꯥꯏꯕꯒ ꯐꯨꯕꯤꯅꯦꯕ ꯅꯪ ꯀꯩꯒꯤ ꯄꯦꯟꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯅ ꯑꯩꯁꯨ ꯈꯜꯂꯦ ꯕ꯭ꯔꯣꯅꯁꯨ ꯍꯥꯏꯔꯤ ꯄꯣꯠꯇꯨꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ CJPꯒꯤ ꯐꯥꯎꯟꯗꯔ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯕꯤꯖꯤꯠꯁꯦꯀꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯃꯥꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯅ ꯆꯪꯉꯝꯃꯗꯤ ꯅꯍꯥꯟꯅ ꯁꯦꯡꯇꯣꯛꯑꯝꯅꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯍꯥꯏꯗꯤ ꯍꯜꯂꯛꯈꯣ ꯑꯊꯧꯕ ꯀꯥꯏꯅꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯗꯤ ꯑꯩꯈꯣꯏ ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯗꯤ ꯂꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯍꯤꯖꯝ ꯏꯔꯥꯕꯣꯠꯇꯩ ꯍꯦꯟꯅ ꯂꯩꯕꯥꯛ ꯅꯤꯡꯖꯕ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯅꯝꯖꯟꯕꯤꯕ ꯅꯝꯊꯕꯤꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯇꯧꯒꯦꯅ ꯊꯣꯛꯆꯔꯛꯏꯁꯦ ꯐꯣꯜ ꯑꯦꯂꯤꯒꯦꯁꯟꯅꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯗꯅꯥꯝ ꯀꯌꯥ ꯄꯤꯁꯜꯂꯒꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯤꯍꯜꯂꯒꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯍꯨꯛ ꯑꯦꯟ ꯀ꯭ꯔꯨꯛ ꯑꯗꯣ ꯄꯕ꯭ꯂꯤꯛꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣই ꯂꯤꯗꯔꯁꯦ ꯃꯁꯛ ꯈꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯗꯤ ꯂꯩꯌꯦꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯣ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯕ꯭ꯔꯣꯅꯁꯨ ꯄꯜꯂꯦꯀꯣ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯦ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤꯗꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯉꯝꯈꯤꯗꯦꯕ ꯃꯥ ꯃꯁꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯔꯣꯅꯦ ꯍꯥꯏꯇꯥꯔꯁꯨ ꯃꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯁꯤꯅꯗꯤ ꯃꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯠꯀꯥꯁ ꯑꯃ ꯏꯟꯊꯣꯛꯑ ꯊꯝꯈ꯭ꯔꯤꯅꯦ ꯁꯦꯝ ꯑꯦꯛꯖꯦꯛ ꯄꯣꯏꯟ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯁꯨ ꯆꯞ ꯆꯥꯕ ꯑꯦꯔꯤꯌꯥ ꯑꯃ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯥꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯐꯝ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯐꯝ ꯖꯒꯥ ꯑꯃ ꯊꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ CJPꯅꯉꯁꯤ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠꯁꯤꯡꯅ ꯆꯠꯊꯕ ꯉꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯤ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯖꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯔꯟ ꯇꯧꯅꯤ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯅꯤ ꯂꯝꯕꯤ ꯊꯣꯡ ꯑꯗꯨꯝ ꯆꯠꯀꯅꯤ ꯗꯨꯀꯥꯟ ꯍꯥꯡꯒꯅꯤ ꯍꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯃꯅꯤꯄꯨꯔꯁꯤ ꯁꯔꯚꯥꯏꯚ ꯇꯧꯕꯗ ꯆꯪꯉꯤꯕ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯂꯣꯏ ꯔꯟ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯕ꯭ꯔꯣ ꯑꯐꯇ ꯑꯃꯨꯛ ꯂꯥꯛꯆꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯃ ꯁꯦꯝꯒꯠꯂꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗ
masai location jo koi dum imagine di tawre dar si jaga se kanam to sure sat pe yani som lambi problem nei roi dukan lekte ko myam khalle na kai gum ko na problem si gum pham ma sengwal lage na khala ko matam da success oi bangam ni na khan bra tra na mase kyam yam difficult oi ni na khalle ai gi mot de mase akoi public singna manara ga de success oi ge ni na khalle oi roi da gi maram se leite pifam ju thoi hoi do maru is akoi public dagi youth na sing yam maru oi thona lingjen manaba strength unity oi ba si khwai dagi kaino ma to ge har ga di thona se maru oi dagi kaino unity si maru yam oi kai gumba unity je leitra ga di mai sung pak pa oi kaino ma to ge ha ba ado akoi gi amada mo engine amada mo engine inthok engine tawna bagi sugum gi haina bi si leraga di sangsin ga doba thaba khudimak to oiroi na khalle aduna first of all akhoi thawna lingjen do handabida manaraga thaba to mine se haibiduni yam su chum de na de handak ki CJP poch da yam maru oi no uri je yam ure unification ne ba mo yam asyam chawna leida aduki matik le amada wa hairpa ga na mane inthok to bigi tawe mafam du da aina urakpada religion gi wa hairuba experience ang tanga hai ngasai kaure hojiki protest mafam protest site chida youth na tawriba protest tu dan al myam yaweba youth katang na te yam yawgre al akoi gi astat pa pauda phajana kaino tawdraba ado protest si maram chai chumi haina lakpa support do lakpa yam yawi ado makoi support to yam yawi ado sigi se tawsina akoi youth katang dasna taba youth na thodang youth na main part thodang je lauraga akoi gi backing da alaman singna laibiraga sawgapiraga di compulsory singso yodina thaba khuding mai pa kan engale yam mai akoi na chatla yaw na tra yam mai to photo koi ure yeng adu da ngasai point je moi gi na de organization amna sillu ba yori leitre support na te CJP je understand tawraga lakpa ngakhtani sida protest tawri je samna politically related oibasu yawba nate amarom da youth singdo ado koi political ge benefit phangna ba gi raina khanba myam amsu lana fault allegation tawbasu yawri ne ba yawbo di ko ado sida religion matter pusalakpa ma sungya yade religion ga pallu ba media koi freelancer la aga su noina sarkar gi against the wangang ise youth na leibak se chalai ngang modra ga na hairak pa mi yawi ba ado dum nap chai cha ge ba nam chang na koi pu koi tan tan na bi ne ba ko samna ai mang da NDTV nu pi ma tan ne nu isi da la ka no gori media hairaga as koi tan tan nu pi ne ji ko nu mi dang du da the meme so in video viral sali religion matang da si ma sungya yadre adu da pal la is CJP ge protest organize tawriba leaders sing nate go ise la iba me am du ni yadre ji adu di makoi wakhalon de ngo makoi do oneness ke wakhalan man leiraga unity haibi potu mo udle ba koi na tawriba aran ma din nate na achum ma khongnang da ne achum da ni changjali do akoi system da haida di kana da haidori gi system do any political party oi jeno ba any political party duna lainga ke sasan to taraga di adu gi akoi gi praja myam gi kholau pe no de ai gi mai pa ma pi ma pa da haidana system do chalai da mi da haigadro hairoi dana go adu pot ni sida color ga se akoi ai nu rapada furit da kurta ga se kaino ma chu ga saffron color ga litlaga lakpa u ya da bi ne makoi je kaino do wakhalam khalaga adu na takpadi politics yaudi yawi ra kanu haibe dunia ba mane mafam do pali je adu public na protest da wise question da the ruling party da ne hoi adu ruling party yes ha moi winning party oi je ga so koi na question the ruling party sin manipur do ai expert kana expert oi na haije da ne te ko point ji yoram si ma da wakal yam phong do in wai ta koi na manipur do je ruling party da question da una ba khang de adu ga chief minister question hang matam da chief minister do thoiba no ga di thoiba do question hang pone khalle ba adu ko na hang question di chief minister hang ja bane magi pham pai ba pham ding ma responsibility duty do fazana dispense to you hai bane mai tabak do adu si di personal insult on chat pagi pora manipur di dom to le adu si mata di bro ge adu bro do la sai si na bro wa ma
Hujiki Sinauna Chief Minister Wiriba any XY Taita. Sida personal attack Changmi type the Hek Puhale. Seeding a Sayaki Marubara Panai. Sigi allegation. Moina Tokzakta, the public understand Tokati. I thought the public needed. I did Moina Unamona personal attack we have never. No chief minister, Madame question that with the Nupiangang Famina Vaya Gangi. I am the Kahetare. Manipur, you ever issue the cook Hadaga, the Vagi Mohota. Had the minister for the Taraga, Tabaki, Habagi, had the public opinion of the Tabimota. Nupiangang Famina Vaya Waga video. She mentalities the Manipur say. Cookie Napishan Bini Hata, Yamna Tiva, situation of Yogi Hata. I don't know. Nasagi, Okogi leaders in Jay, Hojuro Manipurna, a coin a total pot means say, honorable Cookie, Mamma remember Pumbidian Hata. Pumbidian Yamatam, the Koji. It was just mind the Iran, the total poivina, a queen question to the Pumbidian at the Yamatoe. On the Pumbidian, the Pumbidian Hajing, I say, a chief minister of them. Pumbidian has the teaching minister from the Bibugi, Tauzerum the Hatar. Adubu Kainodi, Akogi, Mayam, the answer to Aquina Mamanga, Narang, Akogi, Livactiva, and Hata, Assembly Pamakanda, Miango, solution to Potopi on my Merazina, Hana, Mahajare, the Totavagi agitation, and the Kanang Pai, Heidi Akwitaze Hatar, Yam no IT, Assembly Pumba Queen having a talk that Akogi so we send the Congo got her Congo public negative the Gadao we saw that. We don't have to Quina Daudrena, Aquina Hihalize, Sida government is way hold them. I do see the understand of Wimuta. I want to say there, and the particular and I want to say, I see Aquina honorable chief minister machine dire. I see a question talking here, question talking public man, I see question to say. I do hanging is in now chief minister from that, or when question to the later. When a young voice book with the later. Myang of a piano pontoid of later. I do leader more target. I do bhakti. Common sense, common tree, I do not have it. It's in my to which I permit of the Taviataba. One beer, no, I depend on the Pontu no Haita. Taboxa, Pabaka be right. London this Hanti Lehelagadi. But the day of the now Pomatum, the public Aquina, Likodon. Akoigi Lamdam Sigi, chief minister, Mahaja, Akoimangi, looting money, looting money. Mammas hope for the external force, I'm a mammas or Pomatum, the Akoimian, the Manta Chigadina, Akoina, the shilling dinner. Adugi Itildo, with the PBUs in the Occasion. Akoimamanta Sizage, Akoimamanta Chomtoxage, Adu, my Dakoi, how you should be, how you should like Bizina, the Patona decision, I'm no view. Manipur, youth Mayamja. BJP support of Winataba. Akogi lady leader duty. Lebaki losing Maze. Support of the Adunia Yamna Canary says, Segaria, Sidley Ado, Manipur divide and rule policy, check Hierakanda Pujana de Hainigo. Number one Hexang Paga, Pujana de Haiden, Singing Matanda Tanzazino. I am many don't come down, Madadi. Manipur internally displaced persons, more than 60,000. Aduga Yumkai Maicha, Manage 3,000 Matata Maicha in Heta. Mika Mangalay, Misha whom Kimayashi never. Adu Nasagi CJP the Tolese victim was to the man. Be a little club who told you, Akogi justice, beautiful. Akoy Hello in Haije. CJP the initiative logs of Baywani. Maradi Moina, a initiative log, victim to women in Lepus in a quick Hatana Chung with the Navy, a quick question Toria. Table room the Sanga Pamina, a kind of Waishana, candidate. Heidi Akwiti internally displaced person, Aduga, Red Johnny, I'm the labor. Heidi Akway. Manipurgi, which I judge and the Tomzariba Manu initiative, Logzariba, which is again a Tomtose man, Arapatu, which he kept out in the Johnny and the agent of Tavandi that dinner. I don't quite a question. I'm like, no in Iran, how do
ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯍꯧꯕ ꯇꯥꯍꯜꯂꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯒꯁꯨ ꯁꯣꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯁꯟꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯍꯥꯏꯖꯜꯂꯣ ꯒꯃꯦꯟꯅ ꯍꯥꯏꯔꯛꯇꯣꯏꯁꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯋꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕꯩ ꯋꯥꯐꯝ ꯅꯠꯇꯦꯕꯁꯦ ꯄꯦꯟꯗꯕꯗꯣ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯃꯣꯏꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯁꯦ ꯃꯣꯏꯒꯤ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤꯗꯨꯅ ꯍꯥꯟꯅ ꯊꯥꯡꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃꯈꯛ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯂꯥꯛꯈꯤꯗꯦ ꯃꯅꯤꯄꯨꯔꯗ ꯁꯥꯡꯅ ꯂꯥꯛꯈꯤꯗꯦ ꯑꯃꯨꯛꯈꯛ ꯂꯥꯛꯑꯅꯦꯕ ꯏꯂꯦꯛꯁꯟ ꯃꯌꯥꯗꯨꯔ ꯀꯩꯅꯣ ꯂꯥꯛꯈꯤꯕꯅꯦ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯦ ꯃꯤ 50,000 ꯃꯅꯨꯡꯗ ꯃꯤ 1,000,000 ꯑꯣꯏꯁꯦ ꯊꯣꯛꯂꯛ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯄꯤꯌꯣꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯗꯨꯏ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯍꯣꯏ ꯄꯦꯟꯗꯕꯕꯨꯗꯤ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯕ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯨꯕꯗꯨꯕꯨꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯃꯛꯀꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏ드 ꯑꯦꯟ ꯔꯨꯜ ꯍꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯖꯁꯇꯤꯁ ꯄꯥꯝꯕꯁꯦ ꯆꯞ ꯃꯥꯟꯅ ꯄꯥꯝꯃꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏ IDPꯗ ꯂꯩꯃꯤꯟꯅꯔꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯊꯣꯝꯕ ꯌꯥꯏ ꯊꯣꯝꯗꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯖꯔꯀꯥꯟꯗ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒ ꯌꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤꯁꯨ ꯆꯥꯏ ꯑꯩꯁꯨ ꯆꯥꯏꯑꯦꯕ ꯄꯨꯟꯅ ꯑꯩꯈꯣꯏꯅꯤ ꯌꯨꯝꯁꯦ ꯄꯤꯕꯤꯌꯣꯅ ꯖꯁꯇꯤꯁ ꯇꯥꯟꯒꯗꯕꯁꯤꯗ ꯑꯩꯒꯤꯗꯤ ꯑꯩꯉꯣꯟꯗ ꯊꯦꯝꯃꯦꯕ ꯑꯩꯈꯣꯏꯅꯤꯃꯛꯀꯤꯗꯤ ꯄꯤꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯪꯒꯤꯗꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯒꯦ ꯅꯪꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯚꯣꯏꯁ ꯑꯃꯨꯛ ꯃꯥꯡꯍꯟꯒꯗꯣꯏꯅꯦꯕ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯚꯣꯏꯁ ꯃꯥꯡꯈ꯭ꯔꯦꯕ ꯑꯗ ꯑꯩ ꯑꯃꯃꯨꯛ ꯇꯣꯛꯑꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯚꯣꯏꯁꯇꯣ ꯑꯃꯨꯛ ꯀꯥꯟꯅꯔꯣꯏ ꯑꯗꯣ ꯑꯩꯃꯛꯁꯨ ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯁꯦꯇꯜ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯇꯧꯍꯟꯗꯕ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯦ ꯑꯄꯪꯕ ꯁꯤꯔꯒ ꯂꯩꯌꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯖꯦꯔꯣ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯐꯖꯕ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇꯪ ꯁꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯁꯦ ꯃꯈꯣꯡ ꯊꯨꯗꯦꯛꯑꯒ ꯋꯤꯜ ꯆꯤꯌꯔ ꯄꯤꯔꯒ ꯋꯤꯜ ꯆꯤꯌꯔ ꯄꯤꯔꯛꯄꯒꯤ ꯍꯔꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯔ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯣꯡ ꯊꯨꯗꯦꯛ ꯄꯤꯔꯛꯄꯅꯦꯅ ꯀꯥꯎꯈꯤꯕꯗꯣ ꯕ꯭ꯔꯣꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯌꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯩ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯃꯛ ꯂꯣꯏ ꯐꯣꯂꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯈꯔ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯕꯁꯤꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯕ꯭ꯔꯥꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨ ꯕ꯭ꯔꯣꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯇꯤ ꯂꯥꯛꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯇꯦꯜꯂꯛꯄ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯇꯦꯜꯂꯞꯅ ꯁꯨꯝ ꯕ꯭ꯔꯣꯒꯤ ꯋꯥꯈꯜꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯕꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯦꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯣꯂꯨꯁꯟ ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯁꯣꯂ꯭ꯌꯨꯁꯟꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯒꯗꯤ ꯁꯔꯀꯥꯔꯁꯦ ꯃꯅꯥ ꯇꯥꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯇꯥꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤꯅ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯣ ꯉꯁꯥꯏꯁꯨ ꯍꯥꯏꯔꯦ ꯌꯨꯅꯤꯇꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯌꯨꯠꯀꯤ ꯄꯋꯥꯔꯁꯦ ꯌꯥꯝ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯂꯣꯏꯅꯃꯛ ꯉꯁꯤ ꯎꯔꯝꯒꯅꯤ CJPꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯉꯁꯥꯏꯁꯨ ꯏꯠꯁ ꯑ ꯌꯨꯠꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤꯒ ꯃꯥꯟꯅꯕꯗꯨ ꯎꯕꯅ ꯑꯩꯁꯨ ꯆꯪꯉꯨꯕꯅꯤ ꯃꯈꯣꯏꯒ ꯑꯣꯜꯃꯣꯁ ꯏꯟꯇꯔꯦꯛ ꯇꯧꯅꯔꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝꯁꯦ ꯐꯖꯅ ꯄꯨꯈꯠꯂ ꯊꯝꯃꯤ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯌꯥꯎꯔꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯍꯧꯕ ꯌꯥꯎꯋꯦꯕ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯦ ꯁꯤ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯁꯤ ꯍꯥꯟꯅ ꯇꯥꯏꯠ ꯑꯞ ꯇꯧꯕ ꯃꯊꯧ ꯑꯃ ꯇꯥꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯍꯜꯂꯒꯦ ꯑꯗꯨꯒ ꯁꯨꯝꯕ ꯀꯩꯅꯣ ꯑꯃꯗ ꯆꯠꯂꯁꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯌꯨꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯁꯤ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯔꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤꯒꯤ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟꯕꯨꯗꯤ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯍꯥꯏꯁꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯏꯊꯧꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯟꯇꯤ ꯃꯣꯏꯅ ꯄꯤꯗ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯩꯖꯔꯣꯏꯗꯤ ꯌꯥꯗꯦ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯦ ꯇꯥꯟꯕ ꯇꯥꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯤꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯃꯤ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ
ꯑꯃꯈꯛꯀꯤ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯠ ꯈꯨꯗꯤꯡꯃꯛꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯜꯂꯤꯁꯦ CJPꯅ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯌꯨꯠꯁꯤꯡꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥꯝꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯗꯅ ꯂꯩꯕꯅꯤ ꯀꯅꯥꯝꯇꯅ ꯕꯦꯀꯤꯡ ꯂꯩꯇꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯚꯣꯏꯁ ꯔꯥꯏꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯁꯨ CJPꯗꯩ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅ ꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯍꯥꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯅꯤꯡꯕꯗꯣ ꯐꯪꯍꯟꯈꯤꯗ꯭ꯔꯤꯁꯦ ꯄꯕ꯭ꯂꯤꯛꯅ ꯁꯣꯏꯕ ꯅꯠꯇꯦ ꯁꯤꯁꯨ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯖꯥꯇꯤꯅꯤ ꯍꯥꯏꯅ ꯈꯟꯗꯕꯤꯗ ꯊꯣꯛꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯔꯤꯁꯦ ꯑꯐꯕꯁꯤ ꯇꯧꯖꯁꯅꯨ ꯍꯥꯏꯕ ꯈꯟꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯁꯤꯗꯤ ꯃꯣꯏꯒꯤ ꯋꯥꯁꯤꯗꯤ ꯑꯩꯒꯤ ꯐꯝ ꯀꯦꯟꯗꯣꯔꯦꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯦꯟꯇꯤꯔꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯀꯪꯒ꯭ꯔꯦꯁꯀꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ ꯀꯪꯒ꯭ꯔꯦꯁꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤ ꯀꯪꯒ꯭ꯔꯦꯁꯁꯦ ꯃꯥꯟꯈꯠꯂꯛꯇꯕꯗꯒꯤ ꯑꯃꯨꯛ BJP ꯃꯁꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯨꯟꯅꯕꯗ ꯃꯥꯗꯤ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔꯗꯨꯅ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯦ BJP ꯃꯁꯦꯟꯒꯤ ꯑꯩꯈꯣꯏꯁꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯀꯪꯒ꯭ꯔꯦꯁꯀꯤꯁꯨ ꯑꯣꯏꯗ꯭ꯔꯦ BJPꯒꯤꯁꯨ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯩ ꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯄꯥꯔꯇꯤꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯀꯥꯟꯗ ꯍꯌꯦꯡ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯁꯨ ꯉꯁꯤ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟꯁꯦ ꯍꯣꯡꯖꯔꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ BJPꯗ ꯀꯣꯏꯁꯟ ꯇꯧꯔꯤꯁꯦ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯔꯛꯄ ꯃꯇꯝꯗꯁꯨ ꯀꯣꯏꯁꯟ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯐꯝꯃꯤꯕ ꯑꯔꯥꯐꯠ ꯉꯁꯤ ꯐꯝꯃꯤꯕ ꯁꯤꯟꯊꯥꯡꯉꯝꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕ ꯂꯩꯕꯥꯛꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯕ ꯃꯤꯅꯦꯁꯦ ꯃꯤꯌꯥꯝꯅ ꯖꯁ ꯇꯧꯕꯤꯌꯣ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯣꯏꯁ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯠꯁꯤꯡꯁꯦ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯍꯨꯝꯕꯗ ꯆꯠꯂꯣꯏꯗꯕ ꯁ꯭ꯇꯦꯟ ꯑꯃ ꯂꯦꯞꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯟꯗꯨ ꯂꯦꯞꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯂꯦꯞꯄ ꯀꯥꯟꯗ ꯂꯩꯕꯤꯔꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯕ ꯗꯤꯚꯥꯏד ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯝꯖꯕ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯃꯅ ꯍꯥꯏꯔ ꯑꯩ ꯅꯨꯄꯥ ꯃꯤꯡ ꯕꯁꯟꯇ ꯀꯧꯏ ꯕꯁꯟꯇꯗ ꯚꯣꯠ ꯄꯤꯔꯤ ꯍꯥꯏꯔꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯆꯝꯖꯕ ꯁꯤꯝꯄꯜ ꯑꯣꯏꯖꯕ ꯄꯕ꯭ꯂꯤꯛꯅꯦꯕ ꯑꯄꯪꯕꯅ ꯃꯣꯏꯅ ꯈꯟꯖꯔꯤꯗꯣ ꯑꯁꯦꯡꯕꯩꯗꯤ ꯁꯤꯝꯄꯜꯅꯦꯕ ꯃꯣꯏ ꯄꯥꯏꯖꯁꯅꯨ ꯍꯥꯏꯗꯤ ꯅꯣꯏꯅ ꯄꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯗ ꯄꯣꯖꯤꯁꯟꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯀꯜꯂꯛꯄ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯄꯕ꯭ꯂꯤꯛꯅ ꯍꯥꯏꯖꯕꯗꯤ ꯑꯗꯩꯗꯨꯗ ꯃꯣꯏꯅ ꯑꯄꯪꯕ प्रजाꯅꯦꯅ ꯈꯜꯂꯒ ꯗꯤꯚꯥꯏꯗꯦꯠ ꯔꯨꯜ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯨꯠꯇꯤ ꯌꯥꯝ ꯊꯤꯅ ꯏꯖꯨꯀꯦꯠ ꯑꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯏꯖꯨꯀꯦꯠ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯑꯦꯅꯤ ꯀꯟꯇ꯭ꯔꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯖꯨꯀꯦꯠ ꯑꯣꯏꯕ ꯌꯨꯠ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯂꯤꯗꯔ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯎꯕꯤꯒꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅ ꯂꯤꯗꯔ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯔꯥꯐꯠ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯔꯥꯐꯠꯁꯦ ꯑꯩꯈꯣꯏꯅ ꯌꯨꯠꯀꯤ ꯃꯥꯅ ꯂꯧꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯀꯥꯟꯗ ꯑꯔꯥꯐꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯀꯥꯟꯗ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯒ ꯊꯣꯛꯂꯛꯄꯩꯔꯣ ꯅꯣꯏꯅ ꯂꯩꯕꯅꯤ ꯍꯨꯏꯁꯤꯕꯨ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗꯣ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯕꯗꯨꯁꯨ ꯌꯥꯝ ꯚꯦꯔꯤ ꯃꯆ ꯏꯝꯄꯣꯔꯇꯦꯟꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯔꯥꯐꯠꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯌꯨꯠ ꯃꯌꯥꯝꯒꯤ ꯚꯣꯏꯁꯁꯦ ꯁꯤ ꯒꯣꯜ ꯃꯦꯗꯜꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯍꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯒꯣꯜ ꯃꯦꯗꯜ ꯑꯁꯤꯗꯤ ꯒꯦꯝ ꯈꯨꯗꯤꯡꯒꯤ ꯁꯤꯟꯗꯣꯏꯅꯤ ꯆꯦꯝꯄꯤꯌꯟ ꯑꯃ ꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯄꯨꯈꯠꯂꯛꯏꯕ ꯚꯣꯏꯁꯁꯤꯗꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯆꯠꯅꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯃꯤꯅ ꯏꯟꯁꯤꯜꯂꯀꯥꯟꯗ ꯏꯟꯖꯜꯂꯅꯤ ꯏꯟꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯔꯒ ꯃꯣꯏꯗ ꯀꯣꯛ ꯁꯥꯗꯧ ꯂꯩꯕꯅꯤꯅ ꯏꯟꯁꯤꯜꯂꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯌꯨꯠꯁꯤꯡꯁꯦ ꯑꯝꯇꯪ ꯌꯨꯅꯤꯇꯤ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ CJPꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦ ꯋꯤꯗ꯭ꯔꯣ ꯃꯣꯏꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯋꯤꯗ꯭ꯔꯣ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯔꯛꯄ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯗ ꯊꯥꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯤꯖꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯤꯗꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯤꯅꯤ ꯑꯗꯨꯅ ꯖꯁꯇꯤꯁꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯪꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ
ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯌꯨꯅꯤꯐꯥꯏꯗ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯆꯠꯃꯤꯟꯅꯕ ꯌꯥꯝ ꯃꯊꯧ ꯇꯥꯒꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯗꯤꯕꯤꯖꯟ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯤꯁꯇꯤꯡꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯚꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯁꯇꯤꯡꯁꯟ ꯍꯥꯏꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯕꯥꯎꯟꯗ꯭ꯔꯤ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯕꯥꯎꯟꯗ꯭ꯔꯤꯐꯥꯎ ꯁꯦꯠ ꯇꯧꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯔꯒꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯕꯥꯎꯟꯗ꯭ꯔꯤꯐꯥꯎ ꯁꯦꯠ ꯇꯧꯔꯀꯥꯟꯗ ꯗꯤꯕꯤꯖꯟꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯧꯁꯜꯂꯛꯄ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯌꯨꯅꯤꯐꯥꯏ ꯇꯧꯕ ꯃꯇꯝ ꯌꯨꯅꯤꯐꯥꯏ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄꯗꯤ ꯁꯨꯡ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤ ꯄꯣꯠꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯅ ꯑꯩꯅꯁꯨ ꯌꯨꯔꯣ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯁꯟꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯅꯩꯀꯣ ꯃꯌꯥꯝ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯖꯥꯠ ꯕꯤꯖꯥꯠ ꯅꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯒꯤ ꯃꯦꯟ ꯊꯤꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯕꯗꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯅꯨꯡꯁꯤꯗꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯃꯤ ꯅꯠꯇꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯂꯥꯞꯊꯣꯛꯑꯕ ꯑꯗ ꯂꯤꯗꯔꯁꯦ ꯂꯤꯗꯔ ꯃꯥꯟꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯁꯣꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯃꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯁꯦ ꯂꯩꯕꯥꯛ ꯅꯤꯡꯗꯕ 100,000 ꯐꯃꯨꯡꯗ ꯇꯨꯝꯃ ꯂꯩꯕꯗꯣ ꯇꯨꯝꯃꯒ ꯂꯩꯖꯁꯅꯣꯕ ꯃꯣꯏ 100,000ꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯐꯕꯁꯨ ꯌꯥꯎꯔꯣꯏ ꯐꯠꯇꯕꯁꯨ ꯌꯥꯎꯔꯣꯏꯕ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯤ ꯑꯃꯁꯦ ꯉꯁꯥꯏ ꯑꯩꯁꯦ ꯍꯥꯏꯔꯦ ꯑꯩ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯩ ꯑꯩꯁꯦ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯃꯥꯜꯂꯕ ꯑꯩꯁꯦ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯆꯪꯗꯅ ꯃꯤ ꯂꯥꯛꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯁꯤꯅ ꯐꯣꯂꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯑꯃꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯁꯦ ꯄꯨꯂꯞ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯈꯤꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤ ꯑꯃ ꯂꯤꯗꯔ ꯑꯃ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯃꯨꯟꯅ ꯍꯟꯖꯟ ꯅꯩꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯩ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯤ ꯕ꯭ꯔꯣ ꯑꯔꯣꯐꯠ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯟꯊꯥꯡꯉꯝꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯍꯣꯜꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯃꯇꯝ ꯄꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯣꯟꯅ ꯃꯇꯨꯡꯗꯁꯨ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯃꯤꯟꯅꯈꯤꯁꯦ Thank you.